Malem ki maming leirabi boxer MC Mary Kom Mahakki Mapuroiba Onkholer Kom ga kumja English ngani kundoida Khainakhraba Matung panbadi Leitri haina Mangte Pare Manipur ge Vice President M Haopu Kom na khanghallakli wafamase ngasi sangai pro da leiba kom khulda MC Mary Kom gi apokpa M tonpa kom yauna pangthokpa pau gi mifam amada mahakna phundukibani pau gi mifam aduda Haopu na hai Mary Kom amasung Mahakki Mapuroiba Onkholer Kom ase kumja English ngani kunhumdoi December tang kunda nakal animaki imung manung yauna kom tribe ke customary law matung ina divorce tokre maduda MC Mary Kom Onkholer Kom amade makoi gi imung manunggi miyoi singna khutyek pikrabane aduba hozik social media da tongan ba platform singda Mary Kom gi maramda wafum kaya phongdok narakpa thengnare social media da phongdok narakli ba wafum singasi Mary Kom gi maramda ningthina khangba watpadagini haine lawi Mary Kom ase Mahakki Mapuroiba ka Khainakhraba Matung macha singa loinana leiri loinana mahak ani suba oina yum panbasu Leitri miyamna Mary Kom gi maramda social media da pang-i da ibagi thabak ase makhatana tawbigano Mary Kom ase kom purup khaktagi oidrabani Manipur amasung India bu Malem da saktaklamba Mary Kom bu apaba maikaida akoi khudingmak na punna bahon aminase karigumba Mary Kom gi maramda hena khangningbal leirabaso Mangte Pare Manipur da pau faurakpa yagani haina Haopu Kom na makhatana phongdoki Ichanupi Mary Kom gi kano magi Mapuroiba Onkholer Mamani gi maramsi December tangkun 2023 da Kom tribe customary law gi matung inna hoina mabani si divorce gi damakta hoina Mary Kom ichanupi yauna aduga magi nupa oiramba Onkholer aduga Onkholer ki family Mary ki family ko yauna mangti inpui na ekoi na bichar torami aduda mabani si imong manung animak yanabagi matungin na mabani si adun mitai koi divorce khainabagi chi chang aduga soi sang tongaragani